ꯑꯃꯥꯏꯕꯤ ꯊꯦꯝꯕꯤꯅ ꯃꯥꯂꯪꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ꯫ ꯃꯤꯡꯒꯧꯗꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯗꯤ ꯅꯪ ꯊꯃꯣꯏ ꯀꯥꯏꯒꯦꯇꯅꯤ꯫ ꯑꯗꯣ ꯅꯪ ꯐꯥꯒꯤꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯦ ꯍꯥꯏꯕꯕꯨ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯕ ꯊꯥꯛꯇ ꯌꯦꯡꯉꯤ? ꯃꯥꯏꯕꯤ ꯆꯪꯕꯤ ꯀꯅꯥꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯒꯗꯣꯏꯅꯣ? ꯆꯠꯅꯕꯤꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ꯫ ꯁꯦꯝꯂꯤꯕ ꯆꯠꯅꯕꯤꯗꯨꯗ ꯀꯣꯜꯂꯨꯗꯧꯅ ꯆꯞꯈꯥꯏꯈꯤꯕꯅꯤ꯫ ꯆꯠꯅꯕꯤꯕꯨ ꯀꯤꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯅꯤ, ꯈꯣꯏꯅꯧ ꯏꯇꯥ ꯊꯝꯕꯥꯜꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯌꯥꯔꯛꯇꯣꯏꯕꯨ ꯃꯥꯟꯗꯦꯗ꯫ ꯊꯦꯝꯕꯤꯅ ꯅꯨꯡ ꯐꯥꯎꯕ ꯇꯛꯂꯒ ꯇꯨꯝꯕꯅꯤ꯫ ꯌꯥꯔꯝꯗꯕ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯏꯁꯤꯡꯗꯤ ꯂꯤꯠꯇꯦꯍꯦ ꯏꯃꯥ ꯃꯥꯏꯕꯤꯁꯦ꯫ ꯊꯦꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤꯗꯤ ꯆꯤꯟꯗꯥ ꯑꯃꯅꯤ, ꯏꯁꯤꯡ ꯆꯥꯏꯕꯤꯅꯤ ꯏꯁꯤꯡ ꯆꯥꯏꯕꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯗꯣ ꯏꯇꯥꯎꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯂꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯁꯧꯒꯠꯂꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯊꯦꯝꯕꯤꯅ ꯍꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯈꯣꯏ ꯈꯥꯡꯕ ꯇꯥꯕꯀꯣ꯫ ꯑꯩ ꯂꯌꯥꯠ ꯑꯃ ꯌꯥꯠꯀꯅꯤ, ꯅꯣꯏꯅ ꯃꯗꯨꯗ ꯏꯜꯂꯒ ꯆꯠꯀꯗꯕ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯅ ꯇꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯀꯔꯤꯅꯣ ꯊꯣꯛꯂꯛꯄ ꯄꯉꯥꯡꯇ ꯉꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯈꯦꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯟ ꯆꯥꯅꯅ ꯊꯝꯕꯥꯜꯗꯨ ꯖꯒꯣꯏ ꯁꯥꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯖꯒꯣꯏ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯕ, ꯏꯆꯥꯏ ꯆꯥꯏꯊꯣꯛꯄꯗꯧꯅ ꯇꯧꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅꯒ ꯅꯣꯛꯇꯅ ꯂꯩꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯊꯦꯝꯕꯤꯁꯤꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ? ꯑꯩꯒꯤ ꯃꯔꯝꯗꯒ ꯁꯥꯟꯅꯔꯤꯖꯥꯠꯂꯥ? ꯃꯥꯟꯗꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯤꯁꯤꯅ? ꯊꯝꯕꯥꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯂꯤꯕ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯀꯔꯤꯒꯤ ꯁꯦꯔꯥꯟꯅꯅ ꯀꯣꯠꯀꯦ ꯇꯧꯔꯤꯕ? ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕ? ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯪꯕꯨ ꯎꯔꯨ ꯈꯨꯗꯤꯡ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯇꯥꯟꯊꯥ ꯑꯃꯨꯛ ꯀꯥꯏꯔꯛꯂꯤꯕ? ꯐꯩ, ꯂꯥꯏꯕꯧꯁꯤꯗ ꯂꯣꯏꯈꯤꯁꯅꯨ, ꯈꯪꯂꯤꯕ? ꯑꯁꯤ ꯈꯜꯂꯗꯅ ꯊꯝꯕꯥꯜ ꯂꯥꯏꯕꯧꯒꯤ ꯊꯧꯔꯝꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯄꯨꯛꯅꯤꯡ ꯃꯥꯕꯨ ꯂꯥꯛꯁꯤꯟꯅ ꯊꯧꯔꯝ ꯄꯥꯡꯂꯤ꯫ ꯆꯤꯡꯂꯦꯝꯕꯒ ꯃꯥꯂꯪꯕꯒꯅ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯄꯦꯅꯥ ꯈꯣꯡꯕ ꯃꯣꯡꯌꯥꯝꯕ ꯄꯦꯅꯥ ꯈꯣꯡꯕ ꯆꯪꯗ꯭ꯔꯦ꯫ ꯄꯦꯅꯥ ꯆꯩꯖꯤꯡꯗꯨ ꯃꯔꯣꯟ ꯃꯔꯤ ꯇꯥꯗ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯄꯦꯅꯥ? ꯄꯦꯅꯥ ꯃꯔꯣꯜꯗꯨꯕꯨ ꯉꯁꯤꯗꯤ ꯃꯔꯣꯜ ꯁꯨꯗꯕ ꯑꯉꯥꯡꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯨ? ꯄꯦꯅꯥ ꯃꯣꯡꯌꯥꯡꯕꯅ ꯈꯣꯏꯔꯨ ꯇꯛꯄ ꯈꯔ ꯋꯥꯠꯂꯦ, ꯄꯦꯅꯥ ꯁꯥꯃꯩꯁꯤ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯣꯖꯥ ꯄꯦꯅꯥ, ꯅꯪꯒꯤ ꯃꯌꯦꯛꯁꯤ ꯏꯀꯥꯏ ꯀꯥꯏꯀꯣ꯫ ꯃꯌꯦꯛꯁꯤꯗ ꯀꯥꯏꯅꯕ ꯇꯨ ꯑꯥꯗ ꯊꯦꯝꯕꯤꯁꯤꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯣ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯈꯝꯕꯜꯂꯤꯕ꯫ ꯅꯪꯅ ꯈꯝꯕꯟꯕꯗꯨꯅ ꯄꯦꯅꯥꯗꯨꯗ ꯇꯥꯏꯅꯕꯗꯤ ꯐꯠꯇꯦꯗꯅ ꯅꯪꯁꯨ꯫ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯥꯏꯕꯤ ꯊꯦꯝꯕꯤꯅ ꯑꯣꯠꯄꯗ ꯏꯃꯥ ꯂꯥꯏꯕꯤ, ꯅꯆꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯇꯥꯛ ꯑꯁꯨꯕ ꯑꯣꯜꯂꯕꯅꯤ꯫ ꯃꯥꯅꯒ ꯂꯝ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ, ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯂꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯆꯥꯎꯊꯣꯛꯄꯣꯏ ꯅꯤꯡꯉꯤ ꯄꯦꯅꯥꯗꯨ ꯊꯋꯥꯏ ꯇꯥꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯃꯥ ꯀꯣꯔꯨꯅ ꯌꯥꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯉꯁꯤꯗꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯥꯅ ꯊꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯊꯤꯅ ꯆꯩꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯄꯥꯎꯍꯣꯃꯤꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯂꯩꯇꯥꯐꯝ ꯑꯃ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯇꯧꯏ꯫ ꯖꯒꯣꯏꯅ ꯃꯥ ꯁꯥꯔꯤꯕ꯭ꯔꯥ, ꯖꯒꯣꯏꯒ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯝꯃꯟꯕꯒꯤ ꯃꯩꯁꯨꯠ ꯃꯩꯅꯝ ꯃꯀꯥ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯂꯥꯏꯕꯨꯡꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯕꯨ ꯀꯣꯏꯂꯨꯝ ꯂꯨꯝꯂꯛꯄ ꯃꯉꯣꯟꯗ ꯏꯊꯤꯜ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯖꯒꯣꯏ ꯁꯥꯅ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯕꯨ ꯆꯤꯟꯕꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯕ ꯌꯥꯕ ꯈꯣꯏꯃꯨ ꯅꯠꯇꯦ, ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯊꯨꯡꯕ ꯈꯣꯏꯃꯨꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯁꯥꯖꯠꯇ ꯊꯥꯖꯔꯨꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯖꯒꯣꯏ ꯁꯥꯊꯦꯛ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯀꯥꯏꯔꯛꯏ꯫ ꯈꯨꯠꯁꯥꯁꯤꯡꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛꯇꯒꯤ ꯈꯖꯤꯛ ꯈꯖꯤꯛꯁꯨ ꯂꯥꯞꯊꯣꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯂꯥꯡꯇꯛꯅꯕꯅ ꯂꯨ ꯇꯣꯡꯗ ꯃꯤꯁꯅꯥꯗꯅ ꯈꯝꯕꯟꯕꯒꯤ ꯃꯌꯥꯏ ꯐꯨꯗꯣꯔꯛꯏ꯫ ꯂꯥꯏꯕꯨꯡꯒꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯊꯧꯔꯝ ꯄꯥꯡꯂꯤꯕꯗꯨ ꯊꯣꯛ ꯂꯥꯎꯅ ꯇꯣꯛꯊꯣꯛꯂꯒ ꯆꯪꯁꯤꯟꯗꯨꯅ ꯍꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯂꯥꯏꯕꯧ ꯂꯣꯏꯕ ꯉꯥꯏꯔꯒꯦ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯔꯤꯡ ꯀꯥꯏꯗꯅ ꯇꯧꯔꯛꯄ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯥꯡꯒꯤ ꯖꯒꯣꯏ ꯀꯜꯂꯛꯂꯦ꯫
ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤ ꯊꯥꯡꯖꯤꯡꯗꯒꯤ ꯍꯧꯔꯒ ꯃꯥꯔꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯩ ꯊꯥꯔꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯉꯥꯛꯊꯣꯛ ꯇꯥꯟꯊꯣꯛꯅꯕ ꯖꯒꯣꯏ ꯁꯥꯕꯅꯤ꯫ ꯑꯃꯥꯏꯕ ꯈꯣꯝꯃꯩꯅ ꯄꯥꯔꯤ ꯏꯃꯣꯝꯁꯥ ꯑꯃꯥꯏꯕꯤꯅ ꯊꯥꯡ ꯊꯥꯕ ꯍꯧꯒꯗꯧꯔꯦ꯫ ꯆꯨꯊꯦꯛ ꯃꯔꯤꯁꯤꯗ ꯀꯅꯥꯃꯇ ꯁꯝꯗꯨꯅ ꯆꯠꯄ ꯌꯥꯗꯦ꯫ ꯆꯠꯂꯨꯔꯕꯗꯤ ꯂꯥꯏ ꯂꯝꯂꯥꯟꯕ ꯀꯧꯏꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯑꯅꯝ ꯑꯊꯧ ꯀꯣꯛꯀꯅꯤ, ꯂꯥꯏꯗ ꯍꯩꯔꯨꯛ ꯀꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯈꯨꯠꯇ ꯂꯥꯏꯒꯤ ꯊꯥꯡ ꯑꯅꯤ ꯄꯥꯏ꯫ ꯑꯇꯣꯞꯄ ꯃꯥꯏꯕꯤ ꯑꯃꯅ ꯐꯤꯔꯥꯜ ꯑꯅꯤ ꯂꯥꯂꯥꯇꯣꯟ ꯑꯍꯨꯝ ꯂꯣꯡꯅ ꯊꯥꯔꯒ ꯍꯥꯞꯂꯤꯕ ꯑꯗꯨꯒ ꯒꯤ ꯂꯧꯈꯠꯇꯨꯅ ꯄꯥꯏ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯏꯕꯤꯗꯨꯒꯅ ꯂꯥꯏꯆꯤꯡ ꯖꯒꯣꯏ ꯁꯥꯏ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯄ ꯂꯣꯏꯔꯒ ꯊꯥꯡ ꯖꯒꯣꯏꯗꯨ ꯁꯥꯏ꯫ ꯖꯒꯣꯏꯁꯤ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯅꯕ ꯁꯥꯔꯛꯄ ꯂꯣꯏꯔꯛꯄꯗ ꯊꯥꯡꯒ ꯐꯤꯔꯥꯜꯒ ꯊꯦꯡꯅꯗꯨꯅ ꯆꯨꯅꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯡ ꯊꯥꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯛꯄꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯂꯒ ꯂꯥꯏꯕꯧꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯗꯨꯅ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯕꯥ ꯂꯝ ꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯣꯂꯥꯏ ꯂꯦꯡꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯗꯣꯂꯥꯏꯗꯨ ꯂꯦꯡꯗ ꯊꯣꯡꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯂꯥꯏꯕꯨꯡꯗ ꯄꯨꯅꯕ ꯊꯧꯔꯥꯡꯏ꯫ ꯁꯅꯥ ꯁꯪꯒꯥꯏ ꯇꯝꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯗꯣꯂꯥꯏ ꯄꯨꯕꯁꯤꯡꯗꯨꯒ ꯂꯥꯏꯕꯨꯡ ꯌꯧꯅꯕ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ, ꯊꯣꯏꯊꯣꯏ, ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯗꯨ ꯋꯥꯕ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯏꯃꯥꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯟꯅ ꯉꯥꯎꯈꯠꯂꯛꯏ꯫ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯀꯨꯝꯍꯩꯁꯤꯗ ꯗꯣꯂꯥꯏꯗꯨ ꯈꯥꯗ ꯑꯃꯨꯛ ꯆꯦꯟ ꯋꯥꯡꯗ ꯑꯃꯨꯛ ꯆꯦꯟ ꯃꯤꯌꯥꯝ ꯀꯥꯏꯔꯦ꯫ ꯂꯥꯏꯕꯨꯡꯗ ꯍꯟꯖꯤꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯉꯥꯎ ꯊꯤꯅ ꯉꯥꯎꯔꯤ ꯏꯃꯥ ꯏꯕꯦꯝꯃꯗꯤ꯫ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯌꯥ ꯂꯥꯎꯔꯤ꯫ ꯂꯥꯏꯗꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯅ ꯁꯔꯤꯛ ꯆꯨꯝꯖꯥꯎꯗꯨ ꯈꯤꯡꯂꯤ꯫ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯁꯨ ꯂꯥꯏ ꯍꯟꯖꯤꯜꯂꯛꯄ ꯌꯦꯡꯗꯣꯏꯒꯤ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡ ꯃꯤꯅ ꯃꯩ ꯑꯣꯛꯇꯨꯅ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯑꯣꯛꯀꯗꯣꯏꯒꯤ ꯄꯔꯦꯡ ꯁꯥꯅ ꯂꯩ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯉꯥꯎ ꯂꯥꯏꯆꯠꯅ ꯔꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯨꯗ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯤ꯫ ꯄꯨꯡ ꯏꯁꯩꯒꯤ ꯃꯈꯣꯜ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯗ ꯇꯥꯏ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯂꯩꯅꯝꯕꯤꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯍꯪꯉꯛꯏ, "ꯈꯣꯏꯅꯧ ꯅꯪꯕꯨ ꯁꯛꯍꯦꯟꯕꯤ, ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯏ? ꯄꯣꯏꯔꯩ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯣꯏꯅꯧ?" ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯁꯥꯅ, "ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯒꯤꯗꯤ ꯂꯤꯛꯂꯥꯕꯤꯆꯥ ꯅꯣꯡꯇꯥꯡꯅꯨ ꯀꯧꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕ, ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯄꯥꯟꯊꯣꯏꯕꯤ ꯀꯧꯏꯗꯣ꯫ ꯏꯈꯥꯗ ꯏꯗꯨ ꯅꯤꯡꯊꯧ ꯏꯄ꯭ꯋꯥ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧ ꯀꯧꯏꯗꯣ꯫ ꯄꯂꯦꯜ ꯆꯤꯡꯅꯤꯡꯗꯒꯤ ꯍꯧꯔꯒ ꯂꯥꯏꯔꯦꯟ ꯂꯝꯗꯝ, ꯀꯛꯆꯤꯡ, ꯀꯩꯔꯛ, ꯋꯥꯕꯒꯥꯏ, ꯍꯤꯌꯥꯡꯂꯝꯅꯆꯤꯡꯕ ꯐꯥꯎꯔꯒ ꯁꯦꯛꯃꯥꯏꯖꯤꯟꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅ ꯏꯇꯤꯟꯈꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯃꯄꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯎꯃꯪ ꯂꯥꯏꯅꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧꯗꯤ꯫ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯂꯪꯃꯥꯏ ꯆꯤꯡꯖꯥꯔꯣꯏꯕꯤ ꯂꯥꯏ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯀꯧꯏꯗꯣ꯫ ꯂꯩꯅꯝꯕꯤꯅ, "ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯤꯗꯣ ꯈꯣꯏꯅꯧ ꯅꯪꯗꯤ, ꯌꯥꯝꯖꯦꯡ ꯂꯥꯏꯕꯛꯄꯨ ꯐꯩꯗꯥ꯫" ꯋꯥꯔꯤ ꯁꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯄꯨꯟꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯃꯤꯟꯅꯩ꯫ ꯃꯔꯛꯁꯤꯗ ꯆꯤꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ, ꯑꯋꯥꯡ ꯄꯥꯈꯪ ꯌꯣꯏꯔꯦꯟꯕ ꯑꯃꯁꯨꯡ ꯍꯧꯔꯣꯛ ꯀꯣꯟꯊꯧꯁꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯄꯥꯔꯤ ꯈꯣꯔꯤ ꯐꯥꯕꯅ ꯑꯗꯨꯉꯩ ꯁꯦꯜꯂꯣꯏ ꯃꯄꯥꯎꯇꯥ ꯈꯣꯌꯨꯝ ꯊꯧꯕ ꯀꯧꯕꯒ ꯈꯨꯃꯟ ꯀꯪꯂꯩ, ꯂꯩꯀꯣꯏꯄꯨꯡ, ꯂꯧꯁꯤ ꯂꯝꯗꯝ, ꯍꯩꯔꯦꯝ ꯂꯝꯇꯨꯝꯅꯆꯤꯡꯕ ꯂꯩꯀꯣꯏꯔꯛꯄꯗ ꯂꯝꯂꯦꯟ ꯏꯔꯨꯝ ꯏꯆꯦꯟꯒꯤ ꯏꯍꯧꯐꯝ, ꯅꯨꯔꯥ ꯆꯅꯤꯡꯂꯩꯃ ꯅꯥꯎꯌꯣꯛꯐꯝ, ꯏꯔꯨꯝ ꯄꯥꯈꯪꯕ ꯃꯀꯥꯏꯐꯝꯗ ꯊꯦꯡꯅꯈꯤꯕ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯃꯔꯛ ꯑꯗꯨꯗ ꯁꯥꯐꯣꯡꯂꯔꯦ꯫ ꯈꯣꯏꯅꯧ ꯃꯇꯥ ꯂꯤꯛꯂꯥꯕꯤꯆꯥꯅ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯕꯨ ꯎꯔꯒ, "ꯈꯣꯏꯅꯧ ꯅꯪꯁꯨ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯅ, "ꯍꯣꯏ ꯈꯣꯏꯅꯧ, ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯁꯝꯈꯥꯏꯔꯛꯄꯗ ꯅꯃꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯌꯥꯀꯥꯕ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯃꯐꯝꯁꯤꯗ ꯑꯆꯤꯛꯄꯗ ꯅꯈꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯗꯨꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯁꯤꯅꯤ." ꯂꯤꯛꯂꯥꯕꯤꯆꯥꯅ, "ꯈꯣꯏꯅꯧ ꯏꯇꯥ ꯂꯥꯏꯔꯦꯝꯃ, ꯂꯥꯏꯕꯛ ꯐꯕꯤ ꯅꯁꯥꯕꯤ ꯀꯣꯔꯤ ꯐꯥꯕꯒ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯇꯤꯟꯅꯕꯤ
ꯅꯁꯥꯕꯤꯗꯤ ꯌꯧꯔꯛꯄ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯍꯧꯋꯦ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯅ ꯈꯣꯏꯅꯧ ꯄꯂꯦꯝ ꯃꯃꯥ ꯍꯧꯔꯣꯛ ꯂꯩꯁꯥꯡ ꯁꯥꯐꯕꯤ ꯋꯥꯡꯕꯜ ꯂꯩ ꯃꯅꯥꯛꯇ ꯈꯣꯡꯗꯣꯏꯈꯤ ꯑꯗꯨꯕꯨꯅꯦ ꯈꯣꯏꯅꯧ ꯍꯪꯆꯤꯠ ꯀꯧꯕ ꯀꯣꯔꯧꯅꯣꯡ ꯋꯥꯡꯉꯨ ꯏꯕꯦꯝꯃ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯥꯏꯀꯣꯟ ꯎꯃꯪ ꯂꯥꯏꯕꯨꯡꯗ ꯄꯥꯊꯧ ꯏꯕꯨꯡꯉꯣ ꯆꯤꯡꯎ ꯂꯣꯌꯥ ꯂꯥꯛꯄꯒ ꯃꯨꯛꯅꯥ ꯂꯧꯕꯨ ꯆꯟꯅꯕ ꯈꯣꯡꯗꯣꯏꯔꯛꯀꯅꯤ ꯇꯥꯂꯣꯏ ꯊꯤꯒꯅꯤꯅꯦ ꯈꯣꯏꯅꯧ ꯂꯤꯛꯂꯥꯕꯤꯆꯥꯅ ꯈꯣꯏꯅꯧ ꯏꯇꯥ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤ ꯅꯁꯥꯕꯤ ꯀꯣꯔꯤ ꯐꯥꯕꯗꯤ ꯏꯆꯪ ꯊꯧꯏ ꯅꯪꯒꯤꯗꯃꯛ ꯆꯤꯡ ꯑꯃ ꯄꯤꯌꯨ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯄꯟ ꯄꯟꯊꯧ ꯆꯤꯡꯎ ꯅꯣꯡꯅꯤꯡꯊꯧ ꯁꯨꯔꯥꯔꯦꯟ ꯅꯪꯒꯤꯅ ꯅꯀꯨꯕꯣꯛ ꯀꯣꯔꯧ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯀꯧꯊꯕꯗꯥꯏꯗꯣ ꯈꯣꯏꯅꯧ ꯑꯗꯨꯉꯩ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯅ इकू सकपा चिंगू नोंनिंगथौ सोरारेना निजफदा होयादुना चिंखैना मार्जिंगना लोइबा चिंग नोंपोक चिंखै माइकैदा लैबा सनागी चिंग लुपागी चिंग अनि लयामना फोइदुना चिंगदुना पुरई हाइबगी फोइजिंग चिंग मधुदा होयारादुना इसाबिगा पुन्ना नंबोल फोइजिंग चिंग चनिंग चिंग कोलोइदुना लैखि खोइनौ लिकला बिचाना वांगलेन मतम खरदी नकू निंगथौ चिंगू निंगथौ सोरारेन अमदी ननेम इबेमगा पुन्ना फोइजिंग चिंगदा पानमिनरगा चिंगू नकू निंगथौदी खोयुम लाइरमलेंदा पांखिबदाय चनिंग लैमना अचुंबनी खोइनौ नंगना हाइरिदो अदुबुने खोइनौ नता आइसु मतंगी मतुंग इना इपाम लमदम सेनबी कबोदा सिंथानावा इरुम तुरेनगी इहौफम इपा इमा सकलवा इरुम निंगथौ अमदी इरुम लैमा इदु निंगथौ उनिंगदुना इपाम लमदम चटकी हाइजरवा इसाविना होयादेदो लिकला विचाना खोइनौ आइसु नंगी वरी ताखे नपाम लमदमदा चनिंगबगी खोइरांग खोइसाववा अदुबु अंगकपनी वांगु इवेमा तंफा लाइरेंबी इमाना लाइरेंबी अनिसिना चिंगु लाइदा थवा सादवी लैनंबी अमदी मागी मिचंगदा लेपलिवी खोइनौ मता अनिसी लग्नरुचो खोयुम लाई ओइवा ओइविसिंग उमंग लाइगी मतिक मयाय खंगलुसो हाइदुना थारकपनी जगोय साना साना होइमाय हाइदुना लाइरेंबी अनिसिना वरी सावा हौबदगी तुमिना तादुन लैबनी वरीसी ताजै हाइफतनी हौजी हौजी फोंग फोंग साना असेंग थौदोकुम ममित्ता उरई अदुङै लाइरेंबा लाइरेंबी सिंगना हौरखिवा वरी सिंबुल सिंगसे नुरा चनिंग लैमा कौवी लाइरेंबीदी मपाम कबोलमदमदा चटवा फंगदबदगी खोइरांग खोइसाउनरदुना साबी महाकना मोंगबा मयुमदा लैतबा मतम चिंगु लाई तिनवा खोयुम वायन संगदा काख्रिङै मतमदा मोंगबा मयुम थादोक्तुना लैकाय पानबंदा लोन चथोकपा हौरकले असुमना कोरौ नुमित खुदिंग लमलकता कोइना चलकपसिदा नोंमदी लाइनिंगथौ कोरी फाबना चिंगु लाइतिनफम खोयुम वायन संगदगी हलकपदा चहैदबा चिंजाक चानवा चनिंग लैमना उथक्ता तोंगदुना थौरांगलिङै लाइनिंगथौ कोरी फाबा हकथेंगना थेंगनदुना ममितमकना उरे लमकेट लवी मसानौबु थेमनौदुना मरान याइदा नुमितुदा पुरकले अनिदु चिंदा फौदाने खोइमम लाइरेंबे इमा ओइरगा तौहैदवा लिचतपु चटके करिगी थौरांग लिबनो इसानो अइबु पोंदे योकपा पोंबिचागो करिगी फाजिन पुनसिनुना थंबिरिबनो इपाम कबोलमदम खोंदोइरुगे कयामुक यामना काइरगे मरान लुहोंगबसु कुइद्रि लोइदाम थासिंग यामद्रि मरम चादना हे तोंगनु नुपीना तोइना मपाम चटवा फते अइबु तोइना चटप्रने लुहोंगलकपदगी नोंमदसु अइदि इपाम लमदम खोंदोइद्रि मसिदा इसाविना असुक यामना अइबु यंसिनबिरबसिबु नंगबु यंसिनब नते इसानो लाइगी लिचत्ति ताइवंगना तुंगलम चत्ता वारी नहौनी करी मरमबु लैदुना चत्तोइनो नुपीना मपामदा तोइना चटपरि अफब माहै लोक्तबनी इसाबी यवासिदी मौंग अमनिना इसाबिना अइबु अदुक यामना यंसिलबदी नंगी नुंसी याथंग इलरोय मिखा पोनबी ओइररोय नंगी तालोय ओइररोय नुंसी नाक्ता लैररोय असी हाइरमलगा असावना मांग थादुना मोंगबु मरान याय थादोकलमलगा चेनखि लाइनिंगथौ कोरी फाबना असाव पुंबा फाथदुना मताव चिंगु खोयुम लयाम सिंगदुगी ममांगदा इकाइरदुना मागी तालोयगा खतनरे खंखिबा थोकलो इकाइजै खंदुना मपालदा थोकलगा कदोम चलमगदगे हाइरदुना यंगलक थिरकपा हौरे नोंपोक थंगबा माइकैदा मागी तालोयबु फंगनबा थिरई लंबीदा खोइमोम लाइनुरा अमा थेंगनबसु चनिंग लैमगी मपाव हंगबसु खुंबिरमदे असुमना मांगलोमदा चंगसिलकपा
ꯀꯩꯊꯦꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯀꯩꯊꯦꯜꯗꯨꯗ ꯃꯁꯥꯅꯧ ꯆꯅꯤꯡꯂꯩ ꯃꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯣꯠ ꯌꯣꯟꯐꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯕꯗꯨ ꯑꯔꯥꯞꯄꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯎꯔꯦ꯫ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦꯝ ꯃꯅꯦꯝꯁꯤꯡꯗ ꯍꯪꯕꯁꯨ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯗꯤ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯀꯩꯊꯦꯜ ꯃꯌꯥꯏꯗꯨꯗ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯔꯛꯏ꯫ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯤꯅ ꯀꯩꯊꯦꯜ ꯀꯥꯕ ꯃꯐꯝꯁꯤꯗ ꯆꯦꯡꯂꯧ ꯅꯁꯛꯇꯣ ꯍꯨ ꯇꯔꯦꯠ ꯈꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯅꯤ꯫ ꯃꯔꯩ ꯃꯔꯥ ꯇꯧꯅꯨ, ꯂꯌꯥꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯏꯁꯥꯅ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯈꯣꯡꯗꯣꯏꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯤꯔꯛꯂꯤꯕ? ꯄꯥꯝꯖꯗ꯭ꯔꯦ, ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯩ ꯑꯃꯠꯇ ꯋꯥꯏ ꯁꯪꯅ ꯂꯩꯖꯍꯧꯒꯦ꯫ ꯃꯁꯥꯅꯧ ꯆꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯋꯥ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯂꯥꯏꯃꯟ ꯑꯣꯏ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕꯅ ꯀꯩꯊꯦꯜ ꯃꯌꯥꯏꯃꯛꯇꯗ ꯃꯁꯥꯅꯧꯕꯨ ꯐꯨꯕꯤꯔꯦ꯫ ꯂꯌꯥꯝꯅ ꯃꯇꯩ ꯃꯅꯥꯎ ꯐꯨꯅꯕꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯠꯇꯦ, ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯈꯠꯇ ꯈꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕꯅ ꯀꯩꯊꯦꯜ ꯑꯗꯨ ꯀꯥꯔꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯈꯠꯅ ꯆꯩꯅꯕ, ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯨꯝ ꯊꯣꯛꯅꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯄꯣꯛ ꯀꯩꯊꯦꯜ ꯊꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕꯅ ꯅꯝꯕꯣꯜ ꯂꯥꯡꯄꯣꯛ ꯈꯨꯟꯌꯥꯏꯗ ꯂꯥꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯡꯑꯣꯟꯗꯨꯅ ꯂꯩꯈꯤꯗꯣ꯫ ꯑꯗꯨꯕꯨ ꯆꯅꯤꯡꯂꯩꯃꯗꯤ ꯃꯐꯝꯁꯤꯗꯒꯤ ꯐꯗꯤ ꯐꯔꯥ ꯁꯦꯠꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯗꯝꯗꯨꯕꯨ ꯇꯨꯡꯂꯝꯆꯠꯇ ꯐꯗꯤꯕꯤ ꯂꯝꯁꯥꯡ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯅꯤꯡꯉꯣꯝꯕꯝꯗ ꯅꯣꯡꯂꯦꯟꯂꯒ ꯅꯝꯕꯣꯜ ꯂꯥꯏꯔꯦꯟꯖꯝ ꯑꯃꯗꯤ ꯃꯩꯇ꯭ꯔꯝꯒꯤ ꯂꯝꯗꯝꯁꯤꯡꯗ ꯆꯪꯂꯝꯂꯒ ꯀꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯆꯥ ꯃꯃꯧ ꯈꯠꯅꯔꯦ ꯇꯥꯕꯗ ꯃꯅꯦꯝ ꯃꯀꯨꯅ ꯆꯅꯤꯡꯕꯨ ꯊꯤꯔꯛꯄꯗ ꯀꯥꯗꯝ ꯀꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯦꯡꯅꯔꯦ꯫ ꯎ ꯑꯗꯨ ꯍꯧꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯗꯣꯝꯄꯣꯛꯄꯤ ꯍꯥꯏꯅ ꯇꯥꯏꯕꯨꯡꯄꯥꯟꯅ ꯇꯨꯡꯂꯝꯆꯠꯇ ꯈꯪꯅꯍꯧꯏ꯫ ꯃꯅꯦꯝ ꯃꯀꯨꯅ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯦ ꯆꯅꯤꯡꯗꯤ꯫ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯅꯥꯛꯇ ꯆꯪꯂꯒ ꯃꯇꯝ ꯈꯔ ꯌꯥꯏꯁꯅꯥ ꯀꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯥꯛꯇ ꯆꯪꯖꯐꯝ ꯂꯧꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯡꯊꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯤꯡꯉꯥ ꯆꯤꯡꯗꯨꯝꯗ ꯆꯤꯡꯉꯥꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯡꯑꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯉꯥꯛꯁꯦꯟꯅꯕ ꯂꯦꯔꯥꯂꯩꯃ, ꯂꯥꯏꯁꯟꯊꯥꯟꯕꯤ, ꯂꯤꯋꯥꯂꯩꯃ ꯑꯃꯁꯨꯡ ꯄꯤꯁꯨꯝꯂꯩꯃ ꯍꯥꯏꯗꯨꯅ ꯆꯤꯡꯉꯥ ꯆꯤꯡꯒꯤ ꯃꯈꯥ ꯑꯃꯁꯨꯡ ꯑꯋꯥꯡꯗ ꯅꯛꯅ ꯂꯩꯐꯝ ꯁꯦꯝꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯄꯥꯂꯣꯟ ꯆꯅꯤꯡꯂꯩꯃꯅ ꯃꯁꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕꯒ ꯈꯥꯏꯅꯗꯨꯅ ꯆꯤꯡꯉꯥ ꯆꯤꯡꯊꯛꯇ ꯂꯩꯔꯤ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯝ ꯂꯝꯗꯝ ꯑꯣꯏꯅ ꯁꯤꯊꯔꯕ ꯂꯝꯂꯦꯟ ꯀꯕꯣꯒꯤ ꯈꯨꯜꯂꯩꯄꯥꯛ ꯂꯧꯁꯤ ꯂꯩꯔꯦꯝꯒꯤ ꯂꯩꯌꯥꯠ ꯂꯝꯇꯨꯞꯇ ꯈꯣꯡꯗꯥꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯑꯋꯨꯟꯄꯣꯠ ꯑꯋꯨꯟꯁꯟ ꯑꯋꯨꯟꯅꯥꯏꯅꯆꯤꯡꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯔꯨꯝ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯗꯨꯅ ꯆꯤꯡꯉꯥ ꯆꯤꯡꯒꯤ ꯆꯤꯡꯗꯨꯝꯒꯤ ꯃꯊꯛꯇ ꯃꯀꯥꯏꯐꯝꯗ ꯄꯩꯗꯨꯅ ꯊꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯁꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕꯒꯤ ꯃꯐꯝꯗ ꯁꯥꯎꯔꯝꯕ ꯑꯗꯨ ꯅꯦꯝꯊꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗ ꯊꯥꯡꯖꯤꯡꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯦꯜꯂꯩꯃ ꯑꯅꯤꯅ ꯊꯦꯝꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯥꯎꯕ ꯐꯔꯛꯇꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯣꯜꯂꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯣꯔꯤꯐꯥꯕ ꯂꯥꯛꯇꯨꯅ ꯃꯁꯥꯅꯧ ꯃꯌꯨꯝ ꯃꯀꯥꯏꯐꯝ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯗꯤ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯂꯥꯡꯑꯣꯟ ꯀꯨꯝꯍꯩ ꯀꯌꯥ ꯎꯍꯟꯈꯤ꯫ ꯇꯔꯪ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯣꯂꯥꯏꯔꯦꯟ ꯁꯤꯡꯗꯨꯅ ꯏꯃꯥꯒꯤ ꯗꯣꯂꯥꯏꯗꯨ ꯄꯨꯔꯛꯄ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯂꯥꯏꯕꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯛꯄ ꯑꯃꯥꯏꯕꯤ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯇꯥ, ꯀꯔꯤꯅꯣꯃ ꯍꯪꯒꯦ꯫ ꯀꯔꯤꯅꯣ ꯏꯇꯥ ꯊꯝꯕꯥꯜ? ꯉꯁꯥꯏ ꯄꯥꯈꯪ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ? ꯍꯣ, ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯒꯦꯌꯦ꯫ ꯀꯔꯤ ꯃꯇꯦꯡꯅꯣ ꯏꯇꯥ? ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯈꯨꯟꯁꯤꯗ ꯂꯩꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯐꯥꯕꯤꯅꯕ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯕꯤꯌꯨ, ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯌꯥꯝ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯣꯏꯅꯧ ꯃꯇꯥ ꯊꯦꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯈꯜꯂꯨꯕꯅ ꯑꯃꯅꯤ, ꯃꯥꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯂꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯕꯁꯤꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯉꯁꯥꯏ ꯂꯥꯏꯕꯧ ꯆꯣꯡꯂꯤꯉꯩ ꯃꯅꯨꯡꯗ ꯐꯥꯎꯕ ꯂꯥꯡꯇꯛꯅꯕꯗꯨ ꯏꯌꯥꯏꯗ ꯇꯥꯈꯤꯕ ꯀꯣꯡꯒꯣꯜꯒꯨꯝ ꯇꯥꯈꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯪꯕꯁꯨ ꯏꯀꯥꯏꯔꯦ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯃꯁꯨ ꯃꯁꯥꯗ ꯐꯥꯎꯏ꯫
Tasengna khoinong mata sina hairiba singsi achumba oiramgadra adubu luna tinavi mata sina kaidonungda mangonda minam bangang loi haibagi achet pathajaba amana magi langtaknaba pumba themjinki